Ngasi ayuk pung Chathakhre halakpa adwaida Manipuri Chief Minister N Brena Kakching lamkhai phauduna Keirak ki Kangjaibungda tongan project singi urif yung tambagi thauram ama yawba lakpada langsai thauna na sinduna yamlaba Kakching amadi Moreh dagi lanjennaduna leiriba Meeyamna Mamai Khumjinduna silent protest ama tawkhre protest adu center na Manipur gi maitai sing ngayok chafuda thambagum Khongchat mit na pulap punsinduna thamliba thawong ase yaningdaba phongthokpo oina mamai mamit fina khumjinbagi saktam Chief Minister da utuna khongdang tangsinbani haina langsai thauna gi convener Khetrina khudek piduna thadorpa cherol amana phongdorakli cherol asina hai Meeyam gi ihul amadi wakhalon khangbidraba center amadi state ki BJP lengak pende kuki refugee singi mathong puktraba lalongna wahallaba Moreh dagi lanjellakpa myoi lising mariga chahumu henbana tongan relief camp singda saidangtuna leiriba sing ase masa gi mayumda handuna tangdu leitana leirunaba lengak no khonaba ukhitre masidasu natana ngasi fawba kuki singna landarakhiba Manipur gi mafum kaya gi Meeyamna awaba tariba fibam asibu Chief Minister na tatuna yengsinkhiba thengnadri masibak laibak thibani hainasu cherol aduna palle